थाजिलिबा लायारसिगी मपान महक थोकप ngamdre fanakana mana thugaina bohonai adubu thugai ba ngamdre magi kallaba lightning gi power sina mug yehenduna yengi adubu layar sida phujilaba matungda thaktoklami matawsuna magi mit mangmaktada Freddy bu phadun pukre Hojek makhoi gi chawraba city asi Hesperagi magical security layar sina dom amgi saklonda khajinduna thamkhre manungda leiriba singna su mapanda thokpa ngamdre mapanda leiriba singna su manungda amata changsinba ngamdre Hojek foster family gi mama mpa wariba Roja amadi Victor na su tholiba thodok singi paw si TV di yengli makhoi su ngakpuda loire Video gi marak thana mayam da kanraba paujela ma pizari hojiki matam da imung manung khuding makta thengnari ba na ba sing ko khanaba sukna gi lupa sahum khakta da adom gi yum da laktuna adom gi haksang da kari akai ba soiba leiri amade adom gi haksang da kari ana ba lakpa ya ba ge haina khangdok na ba whole body check up tawgi khudong sa ba pizari loina na adom gi haksang da leiri ba ana yeki problem sing adu ko khanaba amade ngak thok hangnu da gi akhan ba dietary supplement sing su pujerakli khwang na ba nung leiba diabetes BP asthma thyroid gout piles singli nauri sonba unsagi problems liver kidney amadi heart ki oiba nuai tabasing amasung nupi gi inungsit ki problem sing lakshin bangam liba supplement ke ama pujerakli supplement sing asi 100% natural oiba organic oiba side effect amata leitaba manam sing na sem bangaktani karigumba supplement sing asi si narba matungda adom gi haksang da kana ba mata phangdrabadi tingkiba paisa sing 100% handok jagani aduga supplement leiroi haksang khakta check tawtupi ge haraga su tawba yagani akupa marol khangbi nabagi damakte screen da pithok jariba number asda panthadana call tawbiyo madi pau phawbiyo Masigi matung do lelibasi Freddy asi kaisum sangama da phajinduna thamamle mana hujik leribasi lairam lendani aduga mamangdi phajinduna leriba jadugar aduna leriba mafam adudani ahan badadi Freddy na nupa si uda kiramni aduga mana munni yengmadagi khangle mahagasi bili da shakti piramba wizard aduni haibasi mana yamna kana lauduna hairei nangi maramda bili na tambadagi khangmani nangasi mangon shakti pi khiwa jadugar aduna tra asum narakata jadugar na hairei nang hairibasi bili betsan haibaduna tra mahagusi kadai da laikre aina mabu champion ona khalambani adubu aina mabu champion ona khaluribasi aigi asoi boiramle madi khwaidagi pangba budu chuba mi oramle Freddy hairei bili na tambadadi nangasi mangon shakti piramla matungda ud oina mangduna sikhe hai aduga hujing nangdi hingduna leiramli wizard asina hairei power sing adu hek pi thokhibadagi di miram lenda leiba yadaduna ai mafamsta lakibani adubu lai sing na ibu phajinduna kaisum sangisda ngawduna thamlibani hojik Freddy na hari nangdi jadugar amani mantra kya ama sohiramani aduna kaisum sangisdigi nan thokhinabagi damukta mantra sing puthorau asuna harakpada wizard asina hojikti upai mata leiroi kaisum sangisda khoi ngawbuga loina sirgadabani hingnana bu upai mata leitre hana phongdoli Nakalamandana Billy gi superhero kangbu si punsinduna matau karamna Atlas ki masanu pising sigi thengai nagani haiduna wa tanari Billy na hari Solomon hari bala haidu gi loksing si nagadawani haibadi Freddy bu thadok na bagi damakta aikhoi gi sakti sing asi mangon sinarage haijin gadawani makhoi bu themdana kausinaraga makhoi gi maraktagi ama phagadawani asumna makhoi gi maraktagi ama bu phaba ngamnabadi Freddy bu thadok hanbada ama laigani adubu dalana hari madugi onate na bada aikhoi gi sakti yona makhoi na munkhirabadi kamdoba adubu Billy na yamna agang macha taba mongda hari kaidumda makhoi na aikhoi gi sakti munma ngamloi maramdi aikhoi gi sakti munna bagi damakta magic ki chachu do do onsilakani makoina hek magic ki chaishu do onsilak matamda aikoina lithoktan sialaga loire haiba wafam si phongdoli adu man hari wafam sing sida teina singnaba phawri masdagi bilina hairei aikoi di mangani makoina ahum khaktani aikoi mangana makoi bu phawa haibu di arai boigani aduna makoi ga unana bagi damakta barter namadi thasi hairagle masdagi makoi punsilaga Atlas ki masaru pising sida invitation thana nabagi damakta steve hariba kalama sibu ihanna ba sem sakhre matang sida bilina amubu machu gi sem ama pairi masibu bilina khalibana se singi matakta nansinna bagi damakta leiba pot or boining lore tobudu Atlas ki masaru pising duni yamna kana thiribu posakasi masda leiriba amubu machugi semasini hari wafam sidi makoina di khangmanate hojik makoi myam punsinaraba matungda Atlas ki machanupi sing da pina nabagi damakta invitation ama ihankhre Mathangi sindana lairam lenda mu ulale wizard amadi Freddy asi Atlas ki machanupi ahum asi mamang di puthoroli Hesperana hari thamoi senga nangna paukum pi batarabadi nangi thawai kan bigani nakhoi kangbu sing adu maming hayu adu Freddy na makhoi kangbu sing maming amata hayu haibi yadre magi thokpo oiroi da wafam kyam ngangsinduna leire tasengna Freddy asi yam singbu bisakamani makhoi kangbu sing marakti khwaidagi losing singbu bisak asi mahangni makhoi na hangni bo wahang sing sige chumbo paukum pi wa haibi yaraktabadagi kalipso haribu nu pi se hogalagle adu magi mind control tawshin bagi mantra si kamsile masdagi nampu da makhoi kangbu gi maming asi haidok hanna bonari asumata wista Freddy si awabagi masak waire tabudu magi machildagi makhoi kangbu singi maming amata haidoktre asumata wista Hespera amadi kalipso singak badal waire maramdi magi powerful oireba sakti sibu namattuna thamba ngamliba Freddy gi koki losing asini makhoina ngaklibasi asumna Freddy na awa chaina khangnu leibasi ubuda entia haribi nupi sti nuaitaba phawre hojik Freddy na yamna kana laudun leire asuma leringei ngasai Billy gi kangbu na tharakiba city si uchek amagi saklon da paiduna lagle masibu Hespera na pharaba matungda hangdoktuna pari city sti iraki warol sing si pura oina angang macha taba haibudu oire Hespera na warol sing si pa
ꯁꯥꯗꯨꯅ ꯃꯌꯥꯝꯁꯤꯗ ꯇꯥꯍꯜꯂꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯤꯂꯤꯒꯤ ꯀꯥꯡꯕꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯈꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯐ꯭ꯔꯦꯗꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯈꯥ ꯇꯥꯅ ꯀꯦꯂꯤꯞꯁꯣꯅ ꯐ꯭ꯔꯦꯗꯤꯕꯨ ꯐꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯦꯟꯊꯤꯌꯥꯅ ꯄꯥꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯑꯣꯠꯀꯗꯧꯔꯤꯕꯅꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯀꯦꯂꯤꯞꯁꯣꯅ ꯐ꯭ꯔꯦꯗꯤꯕꯨ ꯑꯃꯨꯛꯇꯪ ꯐꯨꯔꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯁꯤꯗꯁꯨ ꯑꯦꯟꯊꯤꯌꯥꯅ ꯃꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯒꯠꯂꯛꯂꯦ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯋꯤꯖꯥꯔꯗ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯈꯤꯕꯁꯤꯗ ꯑꯦꯟꯊꯤꯌꯥꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯋꯤꯖꯥꯔꯗꯀ ꯐ꯭ꯔꯦꯗꯤꯒꯁꯤ ꯋꯥꯡꯂꯕ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯗꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯥꯔꯨꯔꯤꯕꯁꯤ ꯀꯩꯁꯨꯝꯁꯪ ꯑꯃꯗꯅꯤ ꯃꯉꯥꯜ ꯐꯪꯕ ꯃꯐꯝ ꯈꯔ ꯈꯛꯇꯅꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯇꯩ ꯃꯐꯝꯗꯤ ꯄꯨꯝꯃꯝ ꯃꯝꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯤ ꯃꯈꯣꯏ ꯀꯤꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯗ꯭ꯔꯦꯒꯟ ꯑꯃꯅꯤ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯑꯗꯨꯒ ꯃꯃꯤꯠ ꯑꯃꯗꯤ ꯃꯆꯤꯟꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯒꯟ ꯑꯁꯤ ꯃꯃꯤꯡꯁꯤ ꯂꯦꯗꯣꯟ ꯍꯥꯏꯅ ꯀꯧꯏ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯟꯊꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯊꯤꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕु ꯃꯤꯔꯝꯂꯦꯟꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯁꯨ ꯇꯥꯛꯄꯤꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐ꯭ꯔꯦꯗꯤꯅ ꯉꯁꯥꯏ ꯑꯦꯟꯊꯤꯌꯥꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗ ꯈꯨꯗꯣꯝꯕꯤꯅ ꯊꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯒꯤꯗꯤ ꯍꯤꯔꯣꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯍꯤꯔꯣꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯨꯄꯔ ꯄꯋꯥꯔ ꯆꯦꯜꯂꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯦꯟꯊꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯆꯦꯜꯂꯝꯕ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯋꯥꯔ ꯑꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯋꯥꯔ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯋꯥꯔꯗꯤ ꯅꯪ ꯅꯁꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐ꯭ꯔꯦꯗꯤ ꯑꯁꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯑꯦꯟꯊꯤꯌꯥꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯂꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯠꯂꯁꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯁꯄꯔꯥ ꯑꯁꯤ ꯐꯝꯗꯔꯦ ꯕꯤꯂꯤꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯁꯟꯅꯅꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯦꯁꯄꯔꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯒꯤ ꯋꯤꯖꯥꯔꯗꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯕꯤꯂꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯗꯤꯕꯨ ꯊꯥꯗꯣꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯂꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯌꯔ ꯑꯁꯤꯁꯨ ꯂꯧꯊꯣꯛꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯤꯍꯟꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯦꯁꯄꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨꯁꯨ ꯑꯩꯅ ꯈꯪꯏ ꯑꯗꯨꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯗ ꯆꯦꯜꯂꯤꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯤꯟꯅꯧ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯛ ꯁꯤꯕꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯗꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯑꯁꯨꯝ ꯌꯦꯟꯅꯔꯛꯄꯗꯒꯤ ꯋꯥ ꯀꯟꯈꯠꯅꯕ ꯍꯧꯔꯛꯂꯦ ꯃꯇꯨꯡꯗ ꯕꯤꯂꯤꯅ ꯃꯥꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯦꯂꯤꯞꯁꯣꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯄꯦꯗ꯭ꯔꯣꯒꯤ ꯄꯋꯥꯔꯁꯤ ꯃꯨꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯦꯗ꯭ꯔꯣ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯦꯁꯄꯔꯥꯅꯁꯨ ꯕꯤꯂꯤꯗ ꯐꯨꯈ꯭ꯔꯦ ꯌꯨꯖꯤꯟꯅꯁꯨ ꯀꯦꯂꯤꯞꯁꯣꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯔꯂꯥ ꯑꯃꯗꯤ ꯌꯨꯖꯤꯟ ꯑꯅꯤ ꯆꯪꯗꯨꯅ ꯍꯦꯁꯄꯔꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯦꯁꯄꯔꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯞꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯤꯂꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯦꯁꯄꯔꯥꯒꯤ ꯃꯊꯛꯇ ꯐꯨꯖꯤꯟꯗꯨꯅ ꯂꯩꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯑꯗꯨꯕꯨ ꯍꯦꯁꯄꯔꯥꯅ ꯕꯤꯂꯤꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯔꯤꯒ ꯗꯥꯔꯂꯥꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯦꯁꯄꯔꯥꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯁꯤꯜꯍꯜꯂꯦ ꯍꯧꯖꯤꯛ ꯍꯦꯁꯄꯔꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯤꯂꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯤꯜꯍꯜꯂꯦ ꯃꯁꯤꯗꯒꯤ ꯍꯦꯁꯄꯔꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯕꯨ ꯍꯦꯁꯄꯔꯥꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯔꯤꯒ ꯗꯥꯔꯂꯥꯒꯁꯤ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯑꯅꯤꯁꯤꯕꯨ ꯆꯦꯔꯝ ꯂꯍꯠꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤꯕꯨ ꯕꯤꯂꯤꯅ ꯐꯣꯏꯗꯠꯂꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯕꯣꯛꯁ ꯑꯃꯅꯁꯨ ꯕꯤꯂꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯍꯜꯂꯦ ꯍꯦꯁꯄꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯟꯅꯗꯒꯤ ꯃꯨꯟꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯨꯜꯍꯜꯂꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯂꯤꯕꯨ ꯍꯦꯁꯄꯔꯥꯅ ꯐꯛꯂꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯍꯜꯂꯦ ꯃꯇꯨꯡꯗ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯉꯣꯟꯗ ꯕꯤꯂꯤꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯕꯤꯂꯤꯕꯨꯁꯨ ꯍꯦꯁꯄꯔꯥꯅ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯁꯄꯔꯥꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯒꯠꯂꯤ ꯃꯁꯤꯅ ꯕꯤꯂꯤꯗ ꯊꯣꯝꯖꯤꯟꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡ ꯁꯛꯇꯤ ꯂꯩꯔꯕ ꯑꯦꯠꯂꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯅꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯗ ꯌꯥꯎꯔꯕꯁꯨ ꯅꯈꯣꯏꯁꯦ ꯑꯁꯦꯡꯕ ꯂꯥꯏ ꯑꯃ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏꯅ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯕꯤꯂꯤꯅ ꯍꯥꯏꯔꯛꯏ ꯑꯦꯠꯂꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯁ꯭ꯄꯤꯗ ꯌꯥꯡꯕꯒꯤ ꯄꯋꯥꯔꯗꯤ ꯂꯩꯔꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯁꯄꯔꯥꯅ ꯁꯦꯝꯂꯤꯕ ꯆꯥꯎꯔꯕ ꯃꯇꯨꯝ ꯑꯁꯤꯅ ꯍꯦꯁꯄꯔꯥ ꯃꯁꯥꯗ ꯑꯣꯏꯅ ꯊꯣꯝꯖꯤꯟꯖꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯦ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯦꯔꯤꯒ ꯗꯥꯔꯂꯥꯒꯁꯨ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯁꯄꯔꯥꯕꯨ ꯕꯤꯂꯤꯅ ꯂꯦꯡꯕꯥꯟꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯄꯥꯟꯗꯅ ꯌꯨꯖꯤꯟꯒ ꯀꯦꯂꯤꯞꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ ꯃꯇꯨꯡꯗ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯔꯣꯛ ꯑꯣꯐ ꯏꯇꯔꯅꯤꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯇꯦꯟ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯦꯂꯤꯞꯁꯣꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯕꯤꯂꯤꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯔꯣꯛ ꯑꯣꯐ ꯏꯇꯔꯅꯤꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯀꯦꯂꯤꯞꯁꯣꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯝ ꯆꯝꯕ ꯇꯣꯏꯂꯦꯠ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯀꯦꯂꯤꯞꯁꯣ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯍꯦꯁꯄꯔꯥꯕꯨ ꯀꯩꯁꯨꯝ ꯁꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯕꯤꯂꯤꯅ ꯌꯥꯝꯅ ꯅꯥꯛꯄꯟꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯈꯛꯇꯅ ꯆꯪꯕ ꯌꯥꯕꯅꯤ ꯅꯈꯣꯏꯅ ꯂꯥꯏ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕ ꯐ꯭ꯔꯦꯗꯤꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯌꯔꯒꯤ
ꯗꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯁꯤꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯅꯪ ꯄꯨꯝꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯕꯤꯂꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯁꯄꯔꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯦꯁꯄꯔꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯥ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯗꯥꯔꯂꯥꯅ ꯍꯦꯁꯄꯔꯥꯗ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯖꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯁꯄꯔꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯍꯦꯁꯄꯔꯥ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯔꯔꯦ ꯅꯥꯀꯜ ꯑꯃꯗ ꯍꯦꯁꯄꯔꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯦꯝ ꯑꯁꯤ ꯃꯥꯅ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯂꯤꯒꯤ ꯀꯥꯡꯕꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯁꯄꯔꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯧꯗꯠꯇꯨꯅ ꯊꯝꯂꯝꯂꯦ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯦꯁꯄꯔꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯂꯤꯕꯗꯨ ꯃꯥꯅ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯃꯥꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯝꯒꯗꯕꯅꯣ ꯑꯗꯨꯕꯨ ꯕꯤꯂꯤꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯊꯣꯡ ꯉꯥꯛꯇ ꯂꯩꯕ ꯀꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯔꯝꯂꯦꯟ ꯐꯥꯎꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯊꯣꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯈꯨꯊꯥꯡꯗ ꯍꯦꯁꯄꯔꯥ ꯑꯁꯤ ꯆꯠꯂꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯐ꯭ꯔꯦꯗꯤꯒ ꯋꯤꯖꯥꯔꯗꯀꯁꯤ ꯎꯠꯂꯛꯏ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯐꯥꯎꯗꯣꯛꯈꯤꯕ ꯌꯥꯕ ꯊꯣꯡ ꯑꯗꯨ ꯊꯤꯗꯨꯅ ꯆꯪꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕꯁꯨ ꯎꯔꯦ ꯃꯁꯤꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯍꯦꯁꯄꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯦꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯂꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯔꯨꯛ ꯑꯁꯤ ꯄꯥꯏꯊꯣꯛꯍꯟꯈꯤꯕ ꯃꯇꯝꯗꯗꯤ ꯁꯦꯝ ꯑꯁꯤ ꯁꯅꯥ ꯃꯆꯨꯒꯤ ꯑꯣꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯁꯦꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯐ꯭ꯔꯦꯗꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯤꯖꯥꯔꯗ ꯑꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯄꯥꯏꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯐ꯭ꯔꯦꯗꯤꯅ ꯍꯥꯏꯔꯛꯏ ꯏꯆꯝ ꯆꯝꯕ ꯁꯦꯝ ꯑꯃꯅꯤ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯄꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯋꯤꯖꯥꯔꯗꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯦꯝ ꯑꯗꯨꯅꯤ ꯇ꯭ꯔꯤ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯊꯥꯒꯗꯧꯔꯤꯕ ꯃꯔꯨ ꯑꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯅꯤ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯍꯥꯏꯈꯤꯕꯗꯥꯏ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯐꯪꯂꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯇꯧꯍꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯤꯂꯤꯅꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯂꯤꯕꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯦꯁꯄꯔꯥꯅ ꯆꯪꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯂꯤꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯡꯕꯨꯁꯤꯅ ꯍꯦꯁꯄꯔꯥꯅ ꯀꯔꯝꯕ ꯊꯣꯡꯒꯤ ꯈꯨꯊꯥꯡꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯆꯤꯡꯅꯕ ꯊꯣꯡ ꯑꯁꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯍꯦꯁꯄꯔꯥꯅ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯆꯤꯟꯅꯥꯎꯁꯤꯡꯗ ꯎꯠꯂꯔꯦ ꯑꯦꯟꯊꯤꯌꯥꯅ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯕꯥꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯤ ꯊꯥꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯀꯦꯂꯤꯞꯁꯣꯅ ꯁꯦꯝ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯗ ꯑꯣꯏꯅ ꯊꯥꯒꯗꯕꯅꯤ ꯃꯁꯤꯗ ꯑꯦꯟꯊꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤꯔꯝꯂꯦꯟꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯈꯤꯕ ꯑꯗꯨꯒꯨꯝ ꯃꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯁꯨ ꯃꯥꯡ ꯇꯥꯛꯍꯟꯒꯗꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯁꯄꯔꯥꯁꯨ ꯁꯥꯎꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯇꯧꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯗꯨ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤ ꯃꯔꯩ ꯌꯦꯠꯅꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗ ꯋꯤꯖꯥꯔꯗꯀ ꯐ꯭ꯔꯦꯗꯤꯒꯁꯤ ꯂꯣꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯂꯩꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ ꯑꯁꯤꯕꯨ ꯂꯣꯠꯅ ꯍꯨꯔꯥꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯤ ꯅꯥꯀꯜ ꯑꯃꯗ ꯍꯦꯁꯄꯔꯥꯅ ꯍꯥꯏꯔꯤ ꯃꯤꯔꯝꯂꯦꯟꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯃꯗꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯇ꯭ꯔꯤ ꯑꯣꯐ ꯂꯥꯏꯐꯀꯤ ꯃꯔꯨ ꯑꯣꯏꯒꯗꯧꯔꯤꯕ ꯁꯦꯝ ꯑꯁꯤꯒ ꯆꯥꯟꯅꯗꯦ ꯑꯗꯨꯃ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯀꯌా ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯂꯛꯂꯒꯅꯤ ꯑꯗꯨꯅ ꯃꯤꯔꯝꯂꯦꯟ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯦꯟꯊꯤꯌꯥ ꯑꯃꯗꯤ ꯍꯦꯁꯄꯔꯥ ꯑꯁꯤꯗꯤ ꯌꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯀꯦꯂꯤꯞꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯐ꯭ꯔꯦꯗꯤ ꯑꯁꯤ ꯁꯦꯝ ꯑꯁꯤ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯐ꯭ꯔꯦꯗꯤꯅ ꯁꯦꯝ ꯑꯁꯤꯕꯨ ꯂꯣꯠꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯣꯠ ꯆꯩꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯐ꯭ꯔꯦꯗꯤꯕꯨ ꯎꯔꯦ ꯍꯦꯁꯄꯔꯥꯅ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯦ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯂꯦꯝꯕ ꯊꯥꯒꯅꯨ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯤ ꯂꯦꯝꯕ ꯊꯥꯒꯅꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯤꯂꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯦꯁꯄꯔꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨ ꯑꯁꯤ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯩꯁꯨ ꯑꯁꯤꯕꯨ ꯐ꯭ꯔꯦꯗꯤꯗ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯂꯤꯞꯁꯣꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯦ ꯋꯤꯖꯥꯔꯗꯅ ꯐ꯭ꯔꯦꯗꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯩꯁꯨ ꯑꯗꯨ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯅ ꯃꯥꯒꯤ ꯆꯩꯁꯨꯁꯤꯅ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤꯗ ꯊꯦꯡꯗꯨꯅ ꯁꯖꯥꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯋꯥꯔ ꯑꯗꯨ ꯐꯪꯖꯕ ꯉꯝꯖꯔꯦ ꯀꯦꯂꯤꯞꯁꯣꯅ ꯃꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯐ꯭ꯔꯦꯗꯤ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯂꯤꯅ ꯋꯤꯖꯥꯔꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ ꯃꯁꯤ ꯍꯥꯏꯔꯝꯕꯒ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯦꯂꯤꯞꯁꯣꯅ ꯃꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯂꯤꯒꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯦꯂꯤꯞꯁꯣꯅ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯍꯦꯁꯄꯔꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯩꯁꯨꯁꯤ ꯄꯥꯏꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯦꯂꯤꯞꯁꯣꯅ ꯆꯩꯁꯨꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯄꯥꯏꯕꯗꯒꯤꯗꯤ ꯆꯩꯁꯨꯁꯤ ꯑꯩꯅ ꯄꯥꯏꯕꯅꯕꯨ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯂꯣꯏꯅ ꯄꯥꯡꯒꯟ ꯁꯣꯟꯕ ꯊꯧꯅꯥ ꯍꯟꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯂꯤꯞꯁꯣꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯟ ꯑꯁꯤꯕꯨ ꯃꯤꯔꯝꯂꯦꯟꯗ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯂꯤꯒꯤ ꯀꯥꯡꯕꯨꯁꯤ ꯃꯦꯖꯤꯛꯀꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯂꯦꯗꯣꯟ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯁꯨ ꯃꯦꯖꯤꯛꯀꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ
नाकलमदना रोजा अमदी विक्टर सि तुमदुन लेरी रोजा मिकप थोलक मतमदा मखोई काहासि निकपगी समिनम फावरे मसदगी पाखतुन मपुरोइब विक्टर बहुदोले असुम लेरिंगे काहासिदा सुपर हीरो कांगू सिंग सिलोइन सेंसिनरले तबुदबु रोजा अमदी विक्टर नदी मखोई मसा सिंगनि हाइबसि खंगबनते मसदगी मखोई नि पाखतपग लोयना लावदुना मखुत्ता चै पाइदुना मखोइदे अटैक तौनना होनरले मसदगी बिलीना रोजा बु कौदुन हाइरई आई बिलीनी अदुग मफमस्ता लेरिब सिंगसि फ्रेडी मेरी यूजिन डार्ला अदुग पेड्रोदी पागी असेंग सकतमदा लेजरे असुम हाइरपदगी मखोई नि सु थाजरे बिलीना हाइरी नखोई नि यामथुना पिरोल सेचिलो मफमस्ता चावरब ड्रैगन अमा लाकदौरबनी असुम हाइनरिंगे चावरब ड्रैगन असि फक्लांग सेगाइदुना थोरले यामथुना मखोई कांगबुसि पाइदुना चखरे अदुग ड्रैगन असना मखोई युम असि थुगाइदुना थोरले कैलिप्सो हारिबि नुपीसी ड्रैगन असि मथक तोंगदुना यावरिबनी सुपर हीरो कांगबुना पाइदुना चखरिबसि माना तामनरले सुपर हीरो कांगबुसि पाइरकलम मतुंगदा मफम अमदा लेरे ngaiak wari sanaduna leiringai chawrba dragon asi makhoi manak tamu yosilale masnigi thawai hingnabagi damakta makhoi yamna pakhana sianare adu calypsona eugene amadi dala da attack tawsinduna makhogi power si munkre hojikti makhoi ani si sam chamba ngang onkhre hojik fredina dragon asi attack tongna honai adu calypsona mangondagi su power lakthokre masu isam chamba miyoi ma onkhre hojik magi makhutta sanamasu gi semsi pairibani masibu billy da munglankre billy na semasi upairaga dragon ni mamang da leptuna hairi nangna pamli wasi masi natra adu semasi umathakta langkhatre meri na paisilakuna semasi lawrga yamna yangna paiduna chatre masdagi calypsona ड्रैगन से यांग थौदुना मेरी बु तामनखरे मेजिक की जैसु सिदगी पावर कापथोक्तुना मेरी दे अटैक तौसिली थैदोकना बु होनबदा मेरी सु अवाबु ओइरे अदु ममै थंगदा जैसु सिदगी पावर न पानखरे मसदिगी मेरी सि समजम मियोय बम ओलबा मतुंगदा वांगलो फम सिदगी पाइथरले मागी मखुतगी सेमसि सु नानथोखरे वांगलबा थियादगी मेरी न पाइथरली बसि मामा रोजा मदि बिली न सु उरे अदुगा नाकल मद सेमसि सु पाइथरली बनी बिली न खली करम ओपन फबनो हाइदुना अदु मागी फैमिली ओइरिबा मेरी बु ओपन फई खनबदगी मेरी गी मनाक पाइसलक्तुना मा बु ओगले अदु सेमसि कैलिप्सो हारि बिनु पीस नोइन ओखरे बिलीना मेरी बु ओगलब मतुंगदा मखोई कांगबु सिंगी मनाक थमलमले अदुगा हुजिक्ति मागी थमोइदसु चावरब ड्रैगन असिगा अकीब मसेट अमता लेतना फाइट तौननबगी वाखल असि पोगले नाकलमदना कैलिप्सोना चावरब पाकमदा ड्रैगन असि पाइथरक्तुना खामले अदुगा माना संसिलक्तुना हाइरी मफम असना सेम पानबी सि थाबगी चपचाब मफम हाइबदु ओइरे मतुंगदा सेम असि लेमाइ मनुंगदा फुमजिनख्रे मसदगी खुदक असिदा लेबाक मनुंगदगी चावरब पानबी महौगलले चावरब मरा क्याम सु थिनद्रोले मफम असि लेमाइ सि लोइन फुकाइरले सिटी असि मफम खुदिमक्ता चावरब उरा असि संदोरले सोरक मयाइ फुकाइदुन चावरब उरा सिंग सि थोरले तौरलिबा मोंग असदा सोरकता चलंबा मियोय खुदिमक सुंगकपदा लोइनरे उगी मरा सिंग असना मफम खुदिमक्ता थोलकपदगी लंबी चटपसु अमथ याखिद्रे सिटी असदा लेरिबा वांगलबा बिल्डिंग सिंग असदसु चावरब उरा सिंग असनि यसिनदुना लेरे मफम असदा लेरिबा प्रजा सिंग सिंग नक्तुना लेरिबा उरा सिंग असदि येंगनदुना लेरे अदुबु उरा सिंग असदा चावरब मरुम क्याम थोललिबसि उरे लेरिबा मरुम सिंग असि मनुंगदगी लेंगली असुमना लेंगलबा मतुंगदा मनुंग असदि तमथिरबा मॉन्स्टर क्याम थोलले असुमा थोललिबा मॉन्स्टर सिंग असना लेरमनिबा मियोय सिंग असदा सोंसिन अटैक तौसिले मसदगी मिसम प्रजा सिंग असि मथवाय हिंगननबगी दमक्ता यामना कन चेनरी सिटी असि मफम खुदिमक्ता तमथिरबा मॉन्स्टर सिंग पिक थनख्रे थोललिबा मॉन्स्टर सिंग असना मियोय सिंग असि सोंसिन हार्ट पाहुख्रे असुमना ओइरिबा फिबम सिंग असि हुजिक्ति बिलीगी कांगबुन सुलोइन उरे तौरिबा फिबम असदा बिलीदी उपाय लेत्रे बिलीना हाइरी अय हुजिक करी तौगदमना खंगद्रे हुजिक्ति अइना संसार सिबु कनबा ngamlaroi असुमना हाइनरिंगे एंथिया सि मफम असदा चंगसिलले फ्रेडीना मांगी बनाक्ति सेंसिनद्र वारी सानरी एंथियाना हाइरै मफम असदा होरिबो उपानबी सि अइखोइगी लाइरमलेनगी ओइनदी फजबा चिंगलेम्बा शांति ओइना इंग्लिश सिंगना पालहंदुना फजरबा जीव पानबा क्या पोक्थोकनबगी दमक्ता लेइबनी अदुबु नखोइगी मिरमलेन असिगी दमक्तदी उपानबी सि चानदे मरमसना हिंचाय आइतमबा मॉन्स्टर क्या आम पोगलिबनी माना मखा ताराई मसिगी थोलिबा थौंगसिबु थिंगे हारबदी हेस्पराना दि सोइदन गमगनी आइगी इसे हेस्पराना कैलिप्सोबु थिंगबा गमगनी अदुना कैलिप्सोबु थिंगनबगी दमक्ता आइगी इसे हेस्परादा गंगलुगे मसिदा आइगी थवाई थादोलबसु थादोके हायना फोंदोली अदुबु फ्रेडीनादि यामना पाखना हाइरै करिगी दमक्ता नंगना थवाई थादोगदबनो अतोपा लंबी म सोइदन लेरमगनी नंगसु आइ दौना अंगांग ओइरिबनी नंगी सही सि यामना वाली नंग यामना अंगांग ओइरि हायना फोंदोली अदुबु एंथियान हाइरै येंगबदा आइगी सक्तमसे अंगांग मानबगी वानी आइएसि सही लिसिंग तरुक लोम हेलबनी असुन हाइरपदा फ्रेडी इस दिंगकपदा लोइख्रे अदुगा नाकलदा लेरिबा बिली सु यामना कन नोगले माना हाइरै येंगबददि नंगी सही सि अदुमना यौरंगदबा मानदे हौजिक एंथियाना फ्रेडी दी यामा नुंगसिना किस तौरमी मतुंगदा हेस्पराबु थेमनुनबगीदमक्ता चंगसिनख्रे मसिदा फ्रेडी सु यामा नुंगाइतना लेहुरे हौजिक बिलीना यामा साउना विजार्ड तो अनसिनदुना हाइरै आइगी शक्ति से अमु हना नंगा लौसिनख्रो मरमदी आइ सु चैंपियन अमु ओइबदा मतिक चाबा मी नत्रे संसार सिबु ओइना कनबा ngamlaroi विजार्डना हाइरै आइ हौजिक करिगुम्बा पावर मत लेइत्रे खुदिमा हौजिकती नंगी नखुत्ता लेरबनी बिलीना हाइरै मखोइ सिंग सिबु थेंगाइननबगी मतिक चाबा शक्ति दो इंगोंदा लेइते नंगना हाइबु चुमी आइ सि ख्वाइदि पंगबा बुदु ओइबा मिसक अदुनी चैंपियन अमु ओइबदा मतिक चाबा मी दो आइदि नत्ते नंगना आरानबा मिसक अमु बु चैंपियन ओइना खल्लुरे आइदि फैमिली याउदना करिसु तौबु ngamdaba मिसक ओइरमले मरमसिना आइना नहान मखै तोइना हाइरखिबनी अइखोइ अमतनी थबक खुदिमा अखोइ म्याम पुनसिलगा तौगदबनी हाइबु वाफमसि याम तोइना आइना हाइरखिबनी मरमदि आइ तोमतना थबक सिंग तौबु ngamde मयाम पुनसिलगा थबक तौमिनबा नत्रबदि आइदि ngamdaba मिसकनी अदुनादि आइ सि चैंपियन ओइबदा मतिक चाबा मी दु नत्ते हाइबसि ताकथोकसरबनी मरमसिना आइगी शक्ति से अमुक लौथोकपिरो हाइजरिबसिनी आइ हुजि करि तौगदबना खंग्रे मसिदा विजाना हाइरै होइ चुमी नंगी नकोगदा वाखन खनथबा ngambagi शक्ति दि वाली तौबुदबु नंगी थमोय दुनी ख्वाइदिगी मतिक चारिबसि
ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯆꯦꯝꯄꯤꯌꯟ ꯑꯃ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯪꯅ ꯊꯤꯈꯤꯕꯅꯤ ꯑꯩꯒ ꯋꯤꯖꯥꯔꯗ ꯑꯣꯏꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯛꯂꯤꯕ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯕ ꯅꯪꯅꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤ ꯂꯣꯏꯅ ꯌꯦꯟꯕ ꯌꯥꯔꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯍꯟꯕꯁꯨ ꯅꯪꯅ ꯉꯝꯂꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯆꯞ ꯆꯥꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯒꯥꯏꯅꯅꯕ ꯍꯣꯠꯅꯧ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪ ꯑꯁꯤ ꯆꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯂꯤꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯞ ꯆꯥꯅ ꯊꯦꯡꯒꯥꯏꯅꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯃꯇꯨꯡꯗ ꯕꯤꯂꯤꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯦꯂꯤꯞꯁꯣꯗꯒꯤ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨ ꯑꯁꯤ ꯃꯨꯟꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯎ ꯍꯧꯔꯤꯕ ꯂꯝꯄꯥꯛ ꯑꯁꯣꯝꯗ ꯆꯪꯁꯤꯜꯍꯟꯗꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯦꯂꯤꯞꯁꯣ ꯑꯃꯗꯤ ꯗ꯭ꯔꯦꯒꯟꯒ ꯑꯩꯒ ꯐꯥꯏꯠ ꯇꯧꯅꯕ ꯉꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯂꯤꯁꯤ ꯄꯥꯏꯒꯦ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯃꯃꯥ ꯔꯣꯖꯥꯅ ꯉꯥꯏꯈꯣ ꯕꯤꯂꯤ ꯍꯥꯏꯅ ꯈꯥꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯩ ꯑꯃꯨꯛꯇꯗꯤ ꯎꯍꯧꯈꯤꯒꯦ ꯃꯁꯤꯗꯒꯤ ꯕꯤꯂꯤꯅ ꯁꯖꯥꯝ ꯍꯥꯏꯅ ꯃꯆꯤꯟꯗ ꯂꯥꯎꯕꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯣꯜꯂꯛꯂꯦ ꯑꯁꯨꯝꯅ ꯂꯥꯏꯇꯅꯤꯡ ꯊꯣꯛꯂꯤꯕꯁꯤ ꯎꯕꯗ ꯃꯄꯥ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯃꯈꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏꯇꯅꯤꯡ ꯌꯥꯝꯅ ꯌꯩꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩ ꯉꯁꯤ ꯈꯛꯇꯗ ꯈꯪꯂꯦ ꯃꯃꯥ ꯔꯣꯖꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯕꯤꯂꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯕꯤꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯅꯤ ꯍꯥꯏꯕ ꯋꯥꯁꯛ ꯑꯁꯤ ꯁꯛꯄꯤꯌꯨ ꯃꯁꯤꯗ ꯃꯃꯥ ꯔꯣꯖꯥ ꯑꯁꯤ ꯉꯛꯂꯦ ꯕꯤꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯍꯤ 19 ꯁꯨꯒꯗꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯔꯣꯖꯥꯅ ꯀꯞꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯒꯤꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯕꯤꯂꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯔꯣꯖꯥ ꯑꯁꯤ ꯀꯞꯆꯔꯝꯃꯤ ꯍꯧꯖꯤꯛ ꯔꯣꯖꯥꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯇꯝꯊꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯊꯧꯅꯥ ꯂꯩꯅ ꯐꯥꯏꯠ ꯇꯧꯅꯔꯨ ꯃꯇꯨꯡꯗ ꯕꯤꯂꯤꯅ ꯏꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯍꯥꯟꯃꯈꯩꯗꯤ ꯕꯤꯂꯤꯅ ꯔꯣꯖꯥꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯃꯣꯝ ꯍꯥꯏꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯂꯤꯅ ꯁꯦꯖꯥꯝ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯁꯨꯄꯔ ꯍꯤꯔꯣ ꯑꯕꯇꯥꯔꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯔꯣꯖꯥ ꯑꯃꯗꯤ ꯕꯤꯛꯇꯔꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯨꯡꯗ ꯕꯤꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯦꯁꯄꯔꯥ ꯑꯃꯗꯤ ꯀꯂꯦꯞꯁꯣꯅ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯦꯟꯊꯤꯌꯥꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯅꯈꯣꯏꯅꯁꯨ ꯎꯔꯤꯔꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯦꯟꯊꯤꯌꯥꯅ ꯍꯦꯁꯄꯔꯥꯗ ꯍꯥꯏꯔꯛꯏ ꯍꯧꯔꯤꯕ ꯎꯄꯥꯟꯕꯤ ꯑꯁꯤ ꯑꯁꯨꯝ ꯀꯪꯕ ꯍꯧꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯃꯗꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯆꯥꯟꯅꯗꯦ ꯎꯄꯥꯟꯕꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯕꯨ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯅ ꯇꯩꯅꯔꯦ ꯀꯂꯤꯞꯁꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯥꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯨꯕ ꯑꯗꯨꯒꯤꯗꯃꯛꯇ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯗꯨ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯁꯄꯔꯥ ꯑꯁꯤ ꯁꯥꯎꯔꯛꯂꯦ ꯃꯃꯥꯡꯗꯒꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯅ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪ ꯑꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯆꯤꯡꯅꯔꯕꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯃꯛ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯒꯟꯅ ꯍꯦꯁꯄꯔꯥꯒꯤ ꯅꯪꯒꯜꯂꯣꯝꯗꯒꯤ ꯊꯤꯜꯂꯛꯄꯗ ꯊꯕꯥꯛꯇ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯟꯊꯤꯌꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯂꯤꯞꯁꯣꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯇꯥꯕ ꯂꯩꯇ꯭ꯔꯦ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯄꯥꯋꯔꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯁꯄꯔꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯥꯠꯇꯣꯛꯂꯦ ꯃꯆꯦꯅ ꯁꯤꯕꯁꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯦꯟꯊꯤꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯀꯞꯂꯤ ꯃꯆꯦ ꯌꯥꯏꯃ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯤꯑꯣꯏꯕ ꯑꯣꯟꯒꯗꯕꯅꯤ ꯅꯪꯒꯤ ꯁꯛꯇꯤꯁꯦ ꯑꯩꯅ ꯃꯨꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯟꯊꯤꯌꯥꯅ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯏꯃꯦꯟꯁꯟ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯁꯥꯃꯛꯄꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕꯗꯤ ꯀꯦꯂꯤꯞꯁꯣꯒꯤ ꯄꯥꯋꯔꯁꯤ ꯑꯉꯛꯄꯅꯤ ꯃꯐꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯦꯟꯊꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯆꯩꯁꯨꯒꯤ ꯄꯥꯋꯔꯁꯤ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯟꯊꯤꯌꯥꯗ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯟꯊꯤꯌꯥꯗ ꯆꯦꯜꯂꯝꯕ ꯄꯥꯋꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯦꯜꯂꯝꯂꯤꯕ ꯂꯥꯏꯒꯤ ꯄꯥꯋꯔ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯎ ꯄꯥꯟꯕꯤꯒꯤ ꯃꯔꯥꯗꯒꯤ ꯄꯣꯛꯊꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯃꯤꯅꯨꯇꯣꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯣꯟꯁꯇꯔ ꯃꯈꯜ ꯑꯁꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯕꯤꯛꯇꯔꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯤꯅꯨꯇꯣꯔ ꯑꯁꯤ ꯊꯣꯝꯈ꯭ꯔꯦ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯃꯣꯟꯁꯇꯔꯁꯤ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯤꯕꯗ ꯂꯣꯏꯔꯦ ꯕꯤꯛꯇꯔꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯒꯥꯔꯤꯁꯤ ꯊꯧꯖꯤꯟꯕ ꯉꯝꯂꯔꯣꯏ ꯃꯁꯤꯗꯒꯤ ꯗꯥꯔꯂꯥꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯅ ꯁꯛꯇꯤ ꯂꯩꯔꯕ ꯀꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯤꯞ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯄꯣꯠꯁꯛꯇ ꯀꯤꯕ ꯐꯥꯎꯕꯅꯣ ꯃꯁꯤꯗ ꯁ꯭ꯇꯤꯞꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯗ ꯀꯤꯡ ꯑꯣꯐ ꯕꯤꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧꯗꯤ ꯅꯣꯡꯁꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯋꯤꯖꯥꯔꯗ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯨꯅꯤꯀꯣꯔꯟ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅꯤ ꯗꯥꯔꯂꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨꯅꯤꯀꯣꯔꯟ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯋꯤꯖꯥꯔꯗꯅ ꯌꯨꯅꯤꯀꯣꯔꯟ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯂꯥꯏꯅ ꯂꯧꯒꯅꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃꯅꯤ ꯃꯁꯤꯗ ꯌꯨꯖꯤꯟꯅ ꯍꯥꯏꯔꯛꯏ ꯌꯨꯅꯤꯀꯣꯔꯟ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯂꯩꯔꯝꯂꯣꯏ ꯃꯁꯤꯗ ꯋꯤꯖꯥꯔꯗꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯝꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯁꯥ ꯑꯁꯤ ꯌꯨꯅꯤꯀꯣꯔꯟ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕꯁꯤ ꯃꯤꯑꯣꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯗꯥꯔꯂꯥꯅ ꯌꯨꯅꯤꯀꯣꯔꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯁ꯭ꯇꯤꯞꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯗꯥꯔꯛ ꯀꯦꯚꯔꯟꯁ ꯑꯃꯗꯤ ꯑꯦꯝꯕ꯭ꯔꯣꯁꯤꯌꯥ ꯍꯥꯏꯕꯗꯤ ꯁꯨꯛꯅ ꯃꯝꯕ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨꯒ ꯑꯃꯤꯇ꯭ꯔꯥ ꯃꯁꯤꯗꯒꯤ ꯐꯦꯗ꯭ꯔꯣꯅ ꯍꯥꯏꯔꯛꯏ ꯑꯃꯤꯇ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯛꯅꯅꯕ ꯃꯍꯤ ꯑꯃꯅꯤ ꯃꯁꯤ ꯈꯣꯏꯍꯤꯒꯤ ꯃꯍꯥꯎ ꯃꯥꯟꯕ ꯑꯊꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯗꯥꯔꯂꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯦ ꯇꯟꯖꯥꯁꯤꯗ ꯐ꯭ꯔꯦꯗꯤꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯦꯟꯊꯤꯌꯥꯁꯤ ꯆꯠꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯐ꯭ꯔꯦꯗꯤꯅ ꯑꯦꯟꯊꯤꯌꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯗꯦ ꯃꯁꯤꯗꯒꯤ ꯑꯦꯟꯊꯤꯌꯥꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯦ
nakal matana chawrba dragon si tongduna calypso si lagli asuma lagngai khanguduna nakal dagi billy ni yamna yangna paisilaktuno magi dragon si thomkhre aduga building ma phujil halami masdagi dragon si shawbda loikre mansu power kap thorokna billy di yibdagi yamna kana sorok to phujinduna tare billy gi thongna phama matawsida mafamsda leiriba mioi singsna khuba khuduna thagatpa phangdoli asuma leiringi magi mamangda chawrba dragon si paitharaktuno lepdare calypso harai pangdrabi miki thi oibi aigi ise du soin hatoklamnabani aigi ise phawa hatpangamliba aina nangbudi kari gi lema tharuni masi hairamlage attack tawsilale makhoi ani si mafamsda yamna kana lanthengnare billy dagi kap thorokliba power siga calypso na su magi magic ki saisu dagi kap thorokliba power siga thengai na matamda power singsna saithokraga ngasai hespara na semkiba security layer sida phuraba matungda thokliba power sing si magic ki saisu sida amuk loi singsin khirami tawriba thong si billy loina ure mastigi magi makokta idea ama lagle haibadi kap thorokliba electric current sing si security layer gi dome sida phujilaba matungda loina muk thaktoralaga magic ki saisu sina subsil haibsi billy ni khangle aduna magi makokta karigumba idea ama lakre mastigi man khaliba thawak si tawna nabagi damakta mafam si thadok tru paikre calypso na khalibana mabu kibadagi billy si mafam sida gi sian khre haina khalli aduga nakalamadana wizard ka loina angang sing si unicorn hariba sa si thina nabagi damakta lakli hoje wizard ta samina mafangle mahangna hairi aikoina thiriba sa si mafam sida leirani masidagi chawruba ura sing leiriba mafam sida changsilakle manung si chawruba surung amagi matawni makoina surung sing mamangda leptuna munni yengba matamdadi unicorn hariba sa si manung leiba su ure mayamda bhaptana haijaramge unicorn hariba si laibakta masi panba ariba wari sing yaw sam khalamani darla hariba angang sinadi thamoida karimata kiba leitana unicorn bu kauri adu wizard na yamna pakhana adu matawgunu haina khangali unicorn na suma khoida munni yengdun leiri darla na maithongda momon noktuna aikhoida karisu kiba tawrunu nangsida tholu haina kauri masdagi unicorn na munni yenglamnaga makhoi tamni yam kan sen tharole tawri phibamsda tai singsti kiba da loire adubu darla gi thamoida kiba masela mata pokte hojai yamna kan unicorn si makhoi tamni sensilakli masdagi pakhatuna merina darla bu singthoki tawi adubu darla na yam thuna magi pocket tagi athumba sapot makhalama oiriba james sing puthorktuna chai thorokle masdagi kan sel liba unicorn si sap leble makhata tariba james sing su mana manam lauri matungda yamna pamjana masibu chare dalana hairi nangna pamjaba amitra hairi pochak aduga mahau manaba pochak si maduni madu chaw asumna hujikti tamthiriba unicorn si pungte tere tawriba thongos du wizard si ngak pudo loikre dalana makhutta jam haidoktuna unicorn si pijeri hujikti dalana sagol si bu phasana nan basu yare matungda unicorn si yamna hongna khongbudagi mafamsta atop unicorn ke hamasu sensilagle asuma tawusda makhoi kangbu si ngak pudo loikre nakalamadana tamthiriba monster singsna misam praja sing si ot nei belepte asuma leiringai monster sing si manatonda unicorn sing lakle habigi manam si khangkhre masdagi manam low low dun maikai thiragle makhoi yang thorpada masing yamna bu unicorn singna makhoi gi maikai tem sangsilagli bu sure masi uda monster sing si ki buda loire unicorn sing gi mathakta foster family loina tongdun lakle aduga tamthiriba monster sing si attack tawsinkhre asumna unicorn sing si na tamthiriba monster sing si bu tana tana dun hale masdagi di tamthiriba monster sing si mafam thadok tu sianare nakalamadana bilina tadun leiriba hespara gi manakte sangsilakle hojik bilina hespara bu hodongna bu honari mangondi power ye helaba matungda hespara si mikap thorole bilina hairi aina hajiri bu afam si madam na munna mukta tabi aina kanagumba matabu sihenba pamde aigi imung manung su sihenba pamde micham praja sing su sihenba pamde amadi lairam lendagi lakliba na khoi khuding ma pusu sihenba pamde maram sidagi aina idea ma puthokle tamthirba monster sing sina thololiba si chawrba upanbi si mara daini aduna chawrba upanbi amadi dragon si hana nabagi damakta lambi ma ingonda leire maste hespara na hairi nangna kaidongda dragon si ga thengai na ngamloi bilina makhatara karigumba ingondi gi power sing si leptana thadoklaba aduga magic ki saisu sida subsil batarabadi suksoi soidana magic ki saisu si pokhairakani asuma tawtarabadi upanbi monster amadi dragon sing si loina sikhragani masde hesparan hairai tawudabu security layer oiriba dom adugi manungda leiba makhaisu punna sigani haibadi bili su manung aduda leiba tarabadi masu sigani haiba wafam si phongdokpani adubu hairiba wafam si bilina su yazare aduga ngasai hesparana semkiba security layer gi dom na leiriba mafam si pixel hanna wafam si mangon phongdoklamle nakalamadana misam praja sing si sep oigada mafam amada thorali mayamarak sida NTR si su yauribani aduga maninglomda fredina mabu tanarlibani asuma lakngai makhoi mamangda chawrba dragon si lakle lanmi sing nongmi kapsin dun attack tawi adubu makhoina kapli bu nongmi maru sing sna karisu tawu ngamde NTR na makhoi bu kanana magi tam magi power si na ge tawri adubu magi masaj da hujikti power amata yaudrabani masidagi masu upai lite duna leire dragon sna NTR gi mamangda sangsilali calypsona NTR bo hadu haiduna dragon sda order pikre masidagi dragon su magi power kam thokduna NTR bo hana na batawkre hojek NTR si leng bangamdana dragon gi mamangda khu khuda kunduna leikre tawriba phibam si fredin su uribani kallaba power gi shapung barak sida fredin yamna kana khang baga loina na NTR bo kanana bagi damak tamaki manakta sangsilali asum sangsilali bisu uda calypsona ngak budal oikre mana hairi masidi oi thoktabani masidagi dragon asina magi power si hena hena sijinare adu bungak libadi fredina akhang kan maga loina na NTR gi manakta changlak pangabli NTR na fredi da hairi aingon hujik power amata leitre lai oijarba su ai hujikti mioi ba maga chap manare masida fredi na hairi nangna samangna nangi power oiribani hari wafam sin nangna aingon mamang su haikibani masidagi makhoi ani gi thamoida akiba masena mata leitana dragon asdi amna kana laushille
Calypso shauduna hairi makoi ni siloshilu masnigi dragon asna maya launa khathokuna makoi ni si yol age haidun hector kuma tamda maninglomdagi Billy laktuna dragon gi mamai di ankre adugo noktuna mahna hairi nang asdi karisu kana daba pangdaba dragon oire asumna hajinaram laga yama thuna pailaktuna Calypso na pairiba magic ki chaisu si munkhre adugo Billy na hairi nang na masigi chaisu si pamma natra adu rabadi law aingona gi chaisu si mulu law hairam laga mahakna phamstigi yam yakna paidun sakre masnigi Calypso na su dragon si thaudun mabu tanakre Freddy ga Entia ga suma phamsti yam nungsina na pundun lehore Hojik Billy na paidun laklibasi chawrbu upanbi sna horiba sigi manaktani adugo maningda Calypso na sumabu yamna kana tanarali Billy si upanbi gi manak yore mana khonjel si tap thana hespara bu kaudun hairi aigi mateng pangbina ba haije giba tanja adu chap chare hojik tinangi thabak adu tawbiro asumna he haibaga hespara na magi makhol si thangtuna mantra sonkre masdagi nga sai mana semkiba security layer gi dom si asum pixilagle haibadi hana dagi leiribasi city pumba sibu security layer sna khajinduna thablambani masigi layer si hojik asum pixilakna upanbi horiba somda dum naksilagle asumna pixilagli ba si ubuda Calypso sti shawbudu loire adugo mana hojik khangle tawribu khudimak si maki mache hespara na tawbuni habisi ma hojik sidri habisi khangle masdagi paixilaktuna hespara na leirib maikai sti sangsilagle adugo hairei security layer si hojik mak laktho u haidana Mas the hespara na hairei aina sor khajitang oire basu holiba makhaidi masigi security layer si laktho laroi hojikti aikhoi ani mak siba habisi soidrabani aduna aikhoi gi paipu singi thawai mirel na leikriba mafam adu da aikhoi muk thengnarasi asum harpada Calypso si shawbudu loikre masigi dragon asina su mangondagi power kap thoktuna hespara da attack tongna bhonai adubu security layer sina panbadagi tawriba khudima si fail oire nakal madana Billy gi family kangbu si gari thaujilagle mama rozana kaptuna magi manak sensilai adugo mapalda tholakna bahari masda Billy na hairi aidi mapalda tholak piararo Freddy su kaptuna Billy da hairi karigi damakta nang manung adu da leihori banu ngasaina nang mapanda tholak hugadamani Billy na hairi ai isani sa si matik chadaba mini haina khanjai aingonda chelibu power se aigi damakta di matik chade tawudabu mayam si kannana bagi damakta aina thabak am khaktang di tawbu ngamgani madugi thabak adu tawnana bagi damakta aina manung ista leihubani Freddy ni sauduna hairi aikhoi amatani lamjang khudima khoi myam pullaga thengnagadabani haibu wafam du nang kawrawara Billy na hairi hoi chumbi adubu hauji aigi family mata sopan yaudre masini aina pamjari basi Billy na makhatarei nakoina su khangni baduni aigi di imung manung amata leirakte kona thangda nakhoi gi narakta tilabani aina hek nungsiruba khudimak na ibu thadok lamnaga sakhiba ngaktani aigi ipa aigi ima na so ibu thadok piramnaga sakhibani aduna aina maram oiduna nakhoi da khorau chelan bai bisi ai pamde nakhoi khudimak bu kanba duni aina pamli basi masiar mlaga Billy si manung lomna sangsinkhre mama roza su kaptun lehule leiriba magi family gi miyoi khudimak thamoi kaiduna lehore masigi matungda Billy na thamoi da thauna dana pik thanbaga loinana akiba machet amata yaudana dragon na leiriba mai kai iste sangsilagli hojik Billy na magi makhutagi power oiriba electric current singi kapthokle adu mathaktana security layer gi dom na question duna leibani na magi makhutagi thokriba electric current singi mapanda amata chatkide security layers di yeribu matungda thaktorok ngaktani thaktorok liba lightning current singi mana pairiba magic ki sai suista loina subsin bagaktani masigi thong si naraga magi yekna basimbu maithiba pina na magi damta plan ama yatuna thablibani khajin duna thamliba dom masigi manungda lightning current na pik thankre hojik Calypso na dragon ste attack tono yathang pikre masdagi Billy bu hana nabagi damta paishilagi Billy na su magi power si na duna dragon tamna paishilagi dragon na kamthorli ba mairi sibu sagai duna sangsina bahonai adu bag hek sang bangamde magi pirol sing si main sakthek bahore dragon na paishilak tuna mangona thomkhre ma huji paithok duna lama thari masdagi mahana su yama yang na paishilak tuna dragon gi mama iste yamna kan thin kirami chawrba dragon gi khojiles mangona khotna bahonai mana laithoi muka su yamna kan dragon gi khadang iste thingat lami mataw sum sapu kan na phu sida dragon si khang mangamdre masig matungda Billy na leiriba lightning current mayam si mana pairiba magic ki sai shu ista loina subsil halaba matungda power ta na pik thanba haibu ohele aduga dragon si tamna paishilakle dragon si na sumagi machindagi mairi kam tholi mairi sibu Billy ni sagai dun sangsilakli hojik magi masa si chakthek pa hore adubu mairi ni masa si chakthek labasu khang dun paishilakli bani aduga dragon si mabukta magic ki sai shu na thille aduga machinda sajam hani yam kana laubdagi security layer ori ba dom si manungda leiriba lightning current khudimak loina punsilaba matungda dragon amadi upanbi sti yaire asuma tawista dom si manung si punglang lang na ngale aduga tawriba thongsta mapanda leiriba misam praja khudima si kibata loire aduga yamna ngaklibadi city is the sinariba electricity khudimak loina subsinkhre maramasdagi city sigi electric pumba loina mamle mafam sta lerimliba miyoy kyamadi pakhatpadagi yamna kan khansianare tawriba khudima si hesparana su uribani magi masasi hujik sigada banga hek tangaire siramdai matamasta man hairi angang asda laima oibagi magul atu sapchana yawi asumna hairam laba matungda magi haksang si maset kinthaduna mangkhre haibadi hespara si hujik mapung phana sire haibadu takbani ma sirwani na security layer gi dom si su masa matom tana mangjakre aduga horom liba chawrba tree of life haina khangna ribu upan bi si su masa matom ta maset kintharba matungda mangjakre aduga asi bhaksang oina ta aduna leiriba dragon amadi Calypso si su maset kintharba matungda mangkhre Nakalamaromda leiriba upanbi gi maradagi tholakhiba monster sing sisu maset kintharba matungda mangle amadi makhoi kangbu na tongdon leiriba unicorn kangbu sing sisu maset kinthaduna mangle tawriba phibam esta makhoi dingak puda loire hojikti makhoi na su khangle Billy na thabak si mai pakle haibsi masigi matungda makhoi myam punchinduna Billy bu kau duna mafam sta sangsirali mama rozana kap tuna masa Billy bu kauri
ꯑꯃꯝꯕ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯦꯗꯤꯅ ꯑꯗꯨꯝ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅ ꯕꯤꯂꯤꯒꯤ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯤ ꯈꯨꯗꯝꯁꯤꯡ ꯎꯕ ꯐꯪꯏ ꯐ꯭ꯔꯦꯗꯤꯅ ꯕꯤꯂꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯇꯧꯔꯤꯕꯗꯨ ꯑꯩ ꯈꯪꯉꯤ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯥꯒꯤ ꯇꯧꯅꯕ ꯑꯗꯨꯒꯨꯝ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯕꯨ ꯕꯤꯂꯤ ꯑꯁꯤꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯁꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯗꯤꯅꯁꯨ ꯈꯪꯂꯦ ꯕꯤꯂꯤꯁꯤ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯀꯞꯈꯠꯂꯛꯂꯦ ꯃꯃꯥ ꯔꯣꯖꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯕꯤꯂꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯑꯦꯟꯊꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕ ꯍꯤꯔꯣꯅꯤ ꯍꯤꯔꯣ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗ ꯋꯤꯖꯥꯔꯗ ꯑꯁꯤꯅꯁꯨ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯅꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯂꯥꯏꯔꯝꯂꯦꯟꯗꯅꯤ ꯍꯥꯏꯕꯗꯤ ꯒꯣꯗꯁ ꯔꯤꯌꯦꯜꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯦꯟꯊꯤꯌꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗꯅꯤ ꯃꯐꯝꯁꯤꯗ ꯕꯤꯂꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯔꯣꯜ ꯆꯟꯁꯤꯟꯗꯨꯅ ꯃꯣꯡꯐꯝ ꯑꯃꯁꯨ ꯁꯦꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐ꯭ꯔꯦꯗꯤꯅ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯁꯤ ꯕꯤꯂꯤꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯊꯝꯂꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯧꯖꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯗꯥꯔꯂꯥꯅ ꯍꯥꯏꯔꯛꯏ ꯂꯩꯀꯪꯂꯥꯒꯨꯝ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯃꯨꯛ ꯌꯥꯎꯔꯛꯈꯤꯒꯗ꯭ꯔꯥ ꯃꯁꯤꯗ ꯋꯤꯖꯥꯔꯗꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤꯗ ꯄꯋꯥꯔ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯕꯗꯤ ꯆꯩꯁꯨ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯤ ꯌꯥꯎꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯒꯗꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯜꯂꯤ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯗꯥꯌꯥꯅꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯕꯗꯤ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯑꯁꯤꯅꯤ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯑꯁꯤ ꯖꯤꯎꯁ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯌꯨꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨꯁꯤꯗ ꯂꯪꯂꯕ ꯃꯉꯥꯜꯁꯤꯡ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯀꯪꯂꯥ ꯑꯣꯜꯂꯨꯔꯕ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯄꯥꯟꯕꯤꯁꯤꯡꯁꯤ ꯂꯣꯏꯅ ꯏꯇꯦꯛ ꯇꯦꯛꯈꯠꯅ ꯍꯧꯕꯁꯨ ꯍꯧꯔꯛꯂꯦ ꯏꯁꯪ ꯁꯪꯂꯕ ꯄꯥꯟꯕꯤꯁꯤꯡ ꯑꯃꯗꯤ ꯎꯆꯦꯛ ꯎꯌꯥ ꯀꯌꯥ ꯑꯃ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯄꯨꯡꯀꯪ ꯒꯪꯗꯨꯅ ꯑꯁꯤꯕ ꯎꯄꯥꯟꯕꯤ ꯑꯃ ꯑꯣꯏꯔꯨꯔꯕ ꯇ꯭ꯔꯤ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯔꯤꯕ ꯄꯥꯟꯕꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯇꯦꯛ ꯇꯦꯛꯈꯠꯇꯨꯅ ꯍꯩꯄꯥꯜ ꯂꯩꯄꯥꯟꯁꯤꯡꯅ ꯌꯣꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯟꯊꯤꯌꯥ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯐꯪꯕ ꯉꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯤ ꯌꯥꯎꯔꯕ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨ ꯑꯁꯤꯕꯨ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅ ꯋꯤꯖꯥꯔꯗ ꯑꯁꯤꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯕꯤꯂꯤ ꯑꯁꯤ ꯃꯣꯡꯐꯝ ꯑꯁꯤꯗꯒꯤ ꯈꯨꯠ ꯊꯤꯟꯗꯣꯔꯛꯂꯦ ꯑꯁꯨꯝꯅ ꯊꯤꯟꯗꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯨꯡꯗ ꯃꯣꯡꯐꯝ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯍꯤꯡꯕꯁꯤꯗ ꯃꯌꯥꯝꯗꯤ ꯍꯔꯥꯎꯅꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯕꯤꯂꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯅ ꯉꯥꯎꯖꯔꯤꯕꯁꯤ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯑꯁꯤꯗꯅꯤ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯅꯁꯥꯃꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝꯕꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯃꯅ ꯖꯤꯎꯁꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯀꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯕꯤꯂꯤ ꯋꯦꯠꯁꯟ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯃꯇꯥꯡꯁꯤꯗ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯕꯤꯂꯤꯅ ꯍꯥꯏꯔꯤ ꯅꯪ ꯑꯁꯤ ꯖꯤꯎꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯖꯤꯎꯁꯀꯤ ꯄꯋꯥꯔ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯂꯥꯞꯅꯕ ꯃꯔꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 19 ꯁꯨꯒꯗꯧꯔꯕꯅꯤ ꯁꯨꯞꯅꯒꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯗꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯀꯣꯜ ꯇꯧꯔꯛꯎ ꯃꯁꯤꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅ ꯅꯣꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯀꯟꯅꯕ ꯋꯥꯈꯜꯗ ꯂꯨꯞꯄꯨ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯀꯥꯟꯅꯗꯕ ꯋꯥꯈꯜꯁꯤꯡ ꯈꯜꯂꯨꯅꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯃꯥꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯦ ꯃꯃꯥ ꯔꯣꯖꯥꯅ ꯉꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒ ꯆꯥꯅꯕ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯨꯡꯗ ꯚꯤꯂꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯌꯥꯔꯅꯤ ꯀꯅꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯍꯟꯖꯤꯜꯍꯟꯕ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯗꯨꯅ ꯌꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯂꯟꯆ ꯇꯧꯔꯤ ꯑꯗꯨꯒ ꯑꯦꯟꯊꯤꯌꯥ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯕꯦꯜ ꯈꯤꯡꯂꯛꯂꯦ ꯕꯤꯂꯤꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯁꯤ ꯋꯤꯖꯥꯔꯗ ꯅꯨꯄꯥ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯥꯏꯅꯉꯩ ꯃꯇꯝꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯦꯖꯤꯛꯀꯤ ꯆꯩꯁꯨ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯍꯤ 1,000 ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯂꯦꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯎꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯕꯤꯂꯤꯅ ꯍꯪꯂꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯑꯩꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯕꯤꯒꯗꯕꯅꯣ ꯃꯁꯤꯗ ꯋꯤꯖꯥꯔꯗ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯃꯤꯡꯗꯤ ꯁꯖꯥꯝ ꯍꯥꯏꯕꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯐ꯭ꯔꯦꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯣꯟꯖꯔꯒꯦ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯇꯧꯕꯇꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯅꯤ ꯄꯤꯔꯤ ꯑꯍꯥꯟꯕ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯗꯅ ꯑꯦꯃꯦꯟꯗꯥ ꯋꯥꯂꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯇꯨꯅ ꯕꯤꯂꯤꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯎꯔꯅꯕ ꯍꯥꯏꯔꯔꯦ ꯕꯤꯂꯤꯕꯨ ꯌꯥꯎꯍꯟꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯁꯇꯤꯁ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯦꯃꯦꯟꯗꯥ ꯋꯥꯂꯔꯅ ꯖꯁꯇꯤꯁ ꯈꯛꯇ ꯍꯥꯏꯔꯛꯄꯗ ꯕꯤꯂꯤꯅ ꯈꯜꯂꯤꯕꯅ ꯖꯁꯇꯤꯁ ꯂꯤഗ് ꯍꯥꯏꯔꯛꯀꯗꯕ ꯑꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯏꯕꯗꯤ ꯖꯁꯇꯤꯁ ꯂꯤꯒꯀꯤ ꯇꯤꯝ ꯑꯁꯤꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ
तौबदबु एमेंडा वालरना बिलीबु याहनगदोरिबसिदी जस्टिस सोसाइटी हाइबनी मयामदा भाब ताना हाइजरंगे जस्टिस सोसाइटी हाइबसिदी ब्लैक एडम फिल्म दी यावखिबा टीम अदुनी कनागुम्बना ब्लैक एडम मूवी की एक्सप्लेनेशन की वीडियो येंबिदबा यावरगदी अइना डिस्क्रिप्शन दा हपसरंगे मदुदा चंगले येंबियु हाइबा वाफम थमजरी मतौसुना बिली असि जस्टिस सोसाइटी हाइबा कांगबु सिदा यावखिबा तारे अदुगा मसिंग मतुंग उलिबा अनि सुबा पोस्ट क्रेडिट सीन की सक्तम द उलिबसिना सजाम पार्ट 1 की वारीदा मेन विलेन की सक्तम लौखरबा डॉक्टर शिवाना हाइबु नुपासी जेल मनुंग द लेबगी सक्तम सि उलै अदुगा मागी मनाक्ता लेरिबसि मिस्टर माइन हाइना खंगनरिबा एलियन कैटरपिलर असिनी मखोय अनि पुनसिंदुना जेलसदिगी मतौ करम नाथोक्तुनि सेनसिगे हाइबगी मतंगदा प्लान तौरी हाइबदी मखा ताबा सजाम की फिल्म सिंगदा डॉक्टर शिवाना हाइबु नुपासी थोलकिगनी हाइबसि फिल्म सिबु येंगि पैखोयद खंगनबनी मतौसुना उतलबा मतुंगदा फजरबा फिल्म सि मतंगस्तु लोइसिल्ले ngasi aigi explanation si kam do boge haibu comment box ta thambiramu aina haibu da soikiba lankiba madi si thobu yaw matam na mayam da ngak piu haibu wafam thamjeri video bu like tawu share tawu su kaubi ganu mataw sumna international movie singi manipuri da explanation tabi na boge damak ta aigi movie story manipur haibu channel si bu subscribe tawbi masigi loina na ngasi gi video si matang si loisin jerege sanjit sharma na mayam bu amuk kana khurumjeri